ꯃꯌꯥꯝ ꯉꯁꯤ ꯑꯃꯨꯛ ꯆꯦꯅꯦꯜ ꯑꯁꯤꯅ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯔꯤꯕ ꯍꯣꯂꯤꯋꯨꯗ ꯋꯦꯕ ꯁꯤꯔꯤꯁ ꯕꯥꯏꯀꯤꯡꯒꯤ एपिसोड 44 ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯃꯥꯡꯒꯤ एपिसोडꯁꯤꯡꯗꯨ ꯌꯦꯡꯕꯤꯗꯕ ꯌꯥꯎꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯆꯪꯕꯤꯗꯨꯅ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ ꯋꯥꯔꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯚꯥꯞ ꯇꯥꯅꯕꯒꯤꯗꯃꯛ ꯍꯥꯏꯖꯕꯅꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ एपिसोडꯇꯒꯤ ꯈꯪꯈ꯭ꯔꯦ केटिगत लोमदना लेगरथाना श्लोकपु हातोकलगा केटिगत लेगरथागी ओइख्रबनी मसिदा श्लोककी मचानुपा उबा होइनसु लेगरथादा सावदगी अटैक तौगे तौबदा लेगरथागी लामिसिंगना फुदत्तुना उबा होइबु का अमदा थमजनख्रे अदुगा वेसेक्सतना रेगनरना निंगथौ एकबाता महाकबु हालो हाबसि यादबदगी नोथ्रम्बियागी निंगथौ एलागी मनाक्ता आइबु थारो अदु ओरबदी नंगना कीरिबदु किनिंगाय अमता लैते हाइदुना एपिसोड अदु लोइसनखिबनी मदुगी मखा एपिसोड 44 असिगी अहानबा सिन असिदा रेगनरसी मकुम मखोंगदा योलिंग थांगदुना अमंबा का अमदा इसिंगदा मसागी माइथोंबु येंगजदुन लैरी मसिदा इसिंगसिदा तारिबा महाकी सक्दम असिसु मखुतना मुक याम निंगमदना थुगाइरी तांजासिदा निंगथौ एबाची चंगगले एकबाना रेगनरदा आइना नंगी नचानुपाबु युम यौना थिन्नबगिदमक जहासिंग अमदी लामिसिंग अदु थौरांग लोइना तौबा लोइरी अइगी लामिसिंगदुना ngasi चटखिबा पामे हाय नंगी मसिदा करी मोट लै हायरगली रेगनरना अइगी चानुपा आइबरबु अरोइबोइना अमुक्तंग उनबा पामी हाइरी एकबाना अइ महाकपु मफमसिदा पुदुना लाके हाइदुना चटखिगे तौई रेगनरना मुक मथंदा ओइना लाअलु इबानी खक्ता वारी सागदबा मा लै हाइरी एकबानासु रेगनरना अरोइबोइना रिक्वेस्ट तौजरिबसिदा अयाबा पिथोक्तुना ngaknoma maga चटखरे सोमदना आइवरगा एल्फ्रेड कसे चे सानादुना लैरी हौजिक अनि सि वादी गांगनादबिदा मागी अरैबी कोक थादनादुना अमना अमदा पा हेता हेंजनबा ngamdabida गेम असि मखा अदमक सानरी तंजासिदा लामी खरा चंगक्तुना आइबरबु मफमसिदगी पुदुना चटखरे मसिदगी सिनजे मु होंकिदुना आइबरसि मपागा वारी खरा सानादु लैरी मसिदा रेगनरना आइबरदा एंगोंदा हुजिक नुंगाइबा पाव अमा लैरबने आइबर मफमसिगी निंगथौ एकबाना जहाज खरा तयारी तौदुना नंगिदमक्ता लानमिसिंगा लोइनना युमदा थिन्नबा थौरांगलबनी हाइरी आइबरनदी मथवाई नुंगाइतना अइदी बाबा याउदना युमदा हल्लोय हाइदुना लैखरे रेगनरना मुक ngaktang खल्लगा मचाबु थेमदुना आइबर मखोइना अइबुदी थादोलरोय अइदी सीदबा याररोय हाइरगली आइबरना मुक मपादा अदु ओरबदी अइजु सीगनी बाबा अइसु मखोइना हिंगना मै थादुना हातकेजु हाचगिसनु हाइरगली रेगनरना अदुगुंबा अपंगबा वखंदु खनगदब नत्ते नंगना सीखिबसी अइनासु पामदे नंगदी हिंगना मफमसिदगी चटखिदबा यादबनी मसी याम मरुओइबा थबक अमनी नंगदी सोइनाइबनीना मयामसिना खल्लिबसी नंगदी मखोइदा खुदोंग थुनिंगाय ओइदे हाइना खल्लिबनी अदुबु अइनादी नंगबु चपचाना खंगी अदुनबु अइगी इचासिंग मरक्तगी नंग ओइना खंदुना मफमसिदा पोरकपसु पामखिबनी अइनासु थाजै अइखोइगी प्रजा मियाम अदुगी फ्यूचरगी दमक नंग असि ख्वाइदगी मरु ओइबा मी अमा ओइरकदौरिबनी आइबरना मपादा साउना नंगना थाजरिबुदु अइदी सुंता थाजदे हाइरगली मसिदगी मपा रेगनरना आइबरदा साउदुना गला पाइदुना नचिंदु ngang लेबगी महुत अइना हाइरबिसि ताछलु नंगोंदा मयामगा मानदबा मयामदा याउनदबा सुरी खुदोल खरा याउरिबनी नंगी असावबसी नंगी ओइनदी मरुइबा खुदोल अमनी नकोक्ता नंगना ngasi फावबा खलकलिबदु नंगी खुदोलनी नंगी अतोपा मीसिंगसु वखन मानदे नंगना खलकपसी मयामदगिसु तोंगानगनी नंगोंदा हाना मांगजौनना खंगबा ngamdaba magun ama yauri masina नंगी तुंगी थबक थौरमसिंगदा सोइदना कानरकदौरी नंगना नंगी असावबसिबु मफम मतम चाना फजना सिजनबा हैरबदी नोंगमदी सुंसोइ सोइदना सोइनाइरबा आइबरगी मिंग ताबदा संसारसी थक थक निकदौरिबनी आइबरना मुक मपादा अदुबु अइदी मतम चुप्पदा साउदुन लैबसि पामदे हाइरगली रेगनरना मुक अदु ओरबदी नंगसी कानादबा मी हाबदु ओइरगनी थबक अमतदसु चनररोय हाइरगली आइबरना अइदी हराउतो यामना नुंगाइना लैबा पामी हाइ रेगनरना मुक मचादा मुन्ना यिंगछनदुना नुंगाइबा हाबसि करिसु नते आइबर मतम चुप्पदा नुंगाइदुन लैबगी दरकारसु ओइदे हाइरगली आइबरना मुक मपादा अइना फागी तौबनी अदु फावदा खंगदबरा हाइदुना मपागी मकोसिदा थारगली रेगनरसु मचागी मंगाउथि मोंगसिदा मकोकसि वाइनादुना आइबरगी नाको मयादा मुक खितंग जंगसनदुना मफमसिगी निंगथौ एकबाना अइबु नोथ्रम्बियागी निंगथौ ओइबा एलागी मनाक्ता थाख्रगनी महाकनादे अइबु सोइदना हातख्रगनी हाइरी आइबरना मुक खितंग सावरबना बाबाबु हातख्रबदी अइसु अइगी चिनावसिंगा लोइनना लाक्लगा बाबा हातखिबगी लमनबु खुंगनी हाइरगली रेगनरना मुक चुम्मी नखोइना अइगी ओइना लमन खुमकदबनी अदुबु एलादा नत्ते एकबाता खुंगदबनी हाइदुना नासोन पिकना मचागी नाकोंगसिदा हाइख्रे मसिदगी रेगनरना महाकी गुदांगदा सिरिबा बाइकिंग सिंगना सिबा खुजी असि लौथोक्तुना मचानुपा आइबरदा पीख्रे आइबरसु मपागी मोंगसिदा ममिता पिरांग चेंदुना लैरी आइबरना कपली तौदुना मपादा अइ ngasiदगी बाबाना हाइबसिंगदु इंदुना अइ सोइदना होंगगनी हाइख्रे रेगनरनासु मचागी मकोक्सिदा चुपीदुना ममिता पिरांग इहौना नंगना कनामतबु ngakpiba हाइबदु तौगनु हाइख्रे आइबरसु मपागी पौताकसिंगजि तारबा मतुंग ngasiदगी साथीबा सकलोन अमगा लोइनना एकबार की लामी खरा चंगक्तुना महाकपु मयोमदा थिन्नबगिदमक मफमसिदगी पुथोक्रे रेगनरसु मचा आइबरदा येंगदुना मुन्ना मफमसिदा अदुमक लेपतुन लेहौरी मसिदगी सिनसि आइबर असि हिथांगफम ताना पुनबगिदमक
ꯁꯒꯣꯜ ꯒꯥꯔꯤ ꯑꯃꯗ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯍꯥꯞꯆꯜꯂꯤ꯫ ꯇꯧꯔꯤꯕꯁꯤꯡꯁꯤ ꯖꯨꯗꯤꯠꯀ ꯃꯆꯥꯅꯨꯄꯥ ꯑꯦꯜꯐ꯭ꯔꯦꯗꯀꯁꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯑꯦꯜꯐ꯭ꯔꯦꯗꯅ ꯑꯥꯏꯚꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯉꯁꯥꯏ ꯃꯈꯣꯏꯅꯤꯅ ꯁꯥꯟꯅꯔꯝꯕ ꯁꯇ꯭ꯔꯪ ꯑꯗꯨꯒꯤ ꯃꯔꯨ ꯑꯃ ꯑꯥꯏꯚꯔꯗ ꯄꯤꯈ꯭ꯔꯦ꯫ ꯑꯥꯏꯚꯔꯅꯁꯨ ꯑꯦꯜꯐ꯭ꯔꯦꯗꯅ ꯄꯤꯔꯤꯕ ꯈꯨꯗꯣꯜ ꯑꯁꯤꯕꯨ ꯇꯨꯡꯗ ꯁꯛꯈꯪꯅꯅꯕꯒꯤꯗꯃꯛ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯥꯏꯚꯔꯅ ꯆꯠꯈꯤꯕꯁꯤ ꯔꯦꯒꯅꯔꯅꯁꯨ ꯃꯊꯛꯇꯒꯤ ꯊꯣꯡꯅꯥꯎꯁꯤꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯑꯥꯏꯚꯔꯁꯨ ꯅꯤꯡꯉꯝꯗꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯊꯃꯣꯏꯗ ꯃꯩ ꯍꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯅꯤꯡꯊꯧ ꯑꯦꯒꯕꯥꯔꯗꯇ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯑꯦꯒꯕꯥꯔꯗꯅ ꯖꯨꯗꯤꯠꯇ ꯃꯊꯟꯇ ꯅꯤꯡꯉꯝꯗꯅ ꯆꯣꯏꯔꯣꯟ ꯑꯃꯒꯨꯝ ꯑꯩꯅ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯃꯕꯨ ꯍꯥꯠꯅꯕ ꯊꯧꯔꯥꯡꯅꯤ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯀꯞꯆꯔꯤ꯫ ꯃꯁꯤꯗ ꯖꯨꯗꯤꯠꯅ ꯆꯪꯉꯛꯇꯨꯅ ꯑꯗꯣꯝ ꯃꯁꯤꯗ ꯀꯔꯤꯁꯨ ꯂꯥꯟꯗꯦ ꯍꯥꯏꯔꯤ꯫ ꯑꯦꯒꯕꯥꯔꯗꯅ ꯀꯔꯤ ꯑꯩꯅ ꯇꯧꯔꯤꯕ ꯈꯣꯡꯊꯥꯡꯁꯤꯕꯨ ꯆꯨꯝꯂꯤꯕꯔꯥ? ꯑꯩꯁꯦ ꯑꯆꯨꯝꯕꯅꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯐꯣꯡꯅ ꯂꯦꯞꯄ ꯉꯝꯒꯗꯣꯔꯤꯕꯔꯥ? ꯑꯍꯤꯡꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯗꯨ ꯐꯪꯒꯗꯣꯔꯤꯕꯔꯥ? ꯋꯥꯐꯝꯁꯤꯡꯁꯤ ꯍꯥꯏꯗꯨꯅ ꯖꯨꯗꯤꯠꯇ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯅꯤꯡꯊꯧ ꯑꯦꯒꯕꯥꯔꯗ ꯑꯁꯤ ꯔꯦꯒꯅꯔꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤ꯫ ꯑꯦꯒꯕꯥꯔꯗꯅ ꯔꯦꯒꯅꯔꯗ ꯅꯪꯕꯨ ꯅꯤꯡꯊꯧ ꯑꯦꯂꯥꯅ ꯍꯥꯠꯄ ꯃꯇꯝꯗ ꯃꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅꯁꯨ ꯈꯪꯂꯤ꯫ ꯃꯍꯥꯛꯅ ꯅꯪꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯒꯅꯤ꯫ ꯂꯩꯕꯥꯛ ꯄꯨꯝꯖꯥꯎ ꯊꯤꯟꯗꯨꯅ ꯀꯨꯝꯍꯩ ꯑꯃꯒꯨꯝ ꯄꯥꯡꯊꯣꯛꯈ꯭ꯔꯒꯅꯤ꯫ ꯔꯦꯒꯅꯔꯅ ꯑꯗꯨꯕꯨ ꯃꯐꯝꯗꯨꯗ ꯑꯩꯅ ꯁꯤꯔꯝꯗꯥꯏꯗ ꯉꯥꯡꯕꯒꯤ ꯑꯌꯥꯕꯗꯨꯗꯤ ꯐꯪꯒꯗꯕ ꯅꯠꯇ꯭ꯔꯥ? ꯑꯩ ꯃꯇꯝꯗꯨꯗ ꯂꯥꯏꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯒꯗꯣꯔꯤꯕꯅꯤ꯫ ꯑꯩꯅ ꯆꯥꯎꯊꯣꯛꯅ ꯍꯥꯏꯒꯅꯤ ꯑꯩꯅ ꯃꯐꯝꯗꯨꯗ ꯂꯥꯏꯁꯤꯡꯒꯤ ꯋꯥꯔꯤ ꯈꯔ ꯂꯤꯒꯗꯣꯔꯤꯕꯅꯤ꯫ ꯑꯩꯅ ꯃꯌꯥꯝꯗꯨꯗ ꯍꯥꯏꯒꯅꯤ ꯑꯩ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯁꯤꯒꯅꯤ ꯑꯗꯨꯒ ꯚꯦꯜꯍꯦꯂꯥꯗꯁꯨ ꯆꯠꯀꯅꯤ꯫ ꯑꯦꯒꯕꯥꯔꯗꯅ ꯑꯃꯨꯛ ꯑꯗꯨꯕꯨ ꯋꯥꯐꯝꯁꯤꯡꯗꯨꯗꯤ ꯅꯪꯅ ꯊꯥꯖꯗꯕ ꯋꯥꯐꯝꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯔꯦꯒꯅꯔꯅ ꯍꯣꯏ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯕ ꯑꯩꯅꯗꯤ ꯃꯁꯤ ꯊꯥꯖꯗꯦ ꯑꯗꯨꯕꯨ ꯑꯩ ꯏꯆꯥꯁꯤꯡꯗꯤ ꯊꯥꯖꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅꯁꯨ ꯊꯥꯖꯕꯅꯤ꯫ ꯋꯥꯐꯝꯁꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯅꯤꯡꯊꯧ ꯑꯦꯒꯕꯥꯔꯗꯁꯨ ꯔꯦꯒꯅꯔꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯤ ꯃꯨꯟꯅ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯔꯦꯒꯅꯔꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯔꯦꯒꯅꯔꯁꯤ ꯅꯣꯔꯊꯝꯕꯤꯌꯥꯒꯤ ꯅꯤꯡꯊꯧ ꯑꯦꯂꯥꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕꯒꯤꯗꯃꯛ ꯐꯖꯔꯕ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛ ꯑꯃꯒ ꯂꯣꯏꯅꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯒꯦꯠꯁꯦ ꯍꯥꯡꯇꯣꯛꯇꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯦꯒꯕꯥꯔꯗꯀꯤ ꯐꯦꯃꯤꯂꯤꯁꯤꯡꯁꯤꯁꯨ ꯃꯍꯥꯛꯄꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯎꯅꯅꯕꯒꯤꯗꯃꯛ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯔꯦꯒꯅꯔꯅ ꯃꯈꯨꯠ ꯃꯈꯣꯡꯗ ꯌꯣꯠꯂꯤꯡ ꯊꯥꯡꯗꯨꯅ ꯑꯍꯟ ꯑꯣꯏꯁꯜꯂꯛꯄꯒꯤ ꯃꯁꯥꯁꯤ ꯁꯣꯟꯅ ꯑꯗꯨꯃꯛ ꯂꯥꯛꯂꯕꯁꯨ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅꯗꯤ ꯄꯥꯈꯠꯇꯨꯅ ꯆꯦꯛꯁꯟꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯔꯦꯒꯅꯔꯅ ꯅꯣꯔꯊꯝꯕꯤꯌꯥ ꯆꯠꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯁꯥꯔꯪ ꯑꯁꯤꯗ ꯀꯥꯈꯠꯀꯦ ꯇꯧꯔꯝꯗꯥꯏꯗ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯌꯥꯝꯁꯤꯡꯁꯤꯅꯁꯨ ꯀꯔꯤ ꯇꯧꯔꯛꯀꯗꯕꯅꯣ ꯈꯟꯗꯨꯅ ꯔꯦꯒꯅꯔꯗ ꯆꯤꯡꯅꯅ ꯄꯨꯟꯅ ꯌꯦꯡꯂꯤ꯫ ꯔꯦꯒꯅꯔꯅ ꯑꯦꯊꯦꯜꯁꯇꯦꯟꯒꯤ ꯃꯆꯥ ꯑꯦꯜꯐ꯭ꯔꯦꯗꯇ ꯑꯣꯟꯁꯤꯟꯗꯨꯅ ꯃꯄꯥꯅ ꯁꯤꯔꯝꯕ ꯂꯤꯛ ꯑꯁꯤꯕꯨ ꯎꯠꯈ꯭ꯔꯦ꯫ ꯇꯁꯦꯡꯕꯗꯤ ꯂꯤꯛ ꯑꯁꯤ ꯃꯇꯝ ꯈꯔ ꯔꯦꯒꯅꯔꯅꯁꯨ ꯁꯤꯔꯝꯕ ꯂꯤꯛꯅꯤ꯫ ꯑꯦꯒꯕꯥꯔꯗꯁꯨ ꯂꯤꯛ ꯑꯁꯤꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯗꯒꯤ ꯃꯁꯨ ꯅꯨꯄꯥ ꯑꯦꯜꯐ꯭ꯔꯦꯗꯄꯨ ꯔꯦꯒꯅꯔꯒꯤ ꯃꯅꯥꯛꯇ ꯄꯨꯔꯒ ꯆꯪꯉꯛꯂꯤ꯫ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯁꯜꯂꯛꯂꯤ꯫ ꯔꯦꯒꯅꯔꯅ ꯑꯦꯊꯦꯜꯁꯀꯤ ꯃꯆꯥ ꯑꯣꯏꯔꯤꯕ ꯑꯦꯜꯐ꯭ꯔꯦꯗꯇ ꯃꯁꯤ ꯅꯪꯒꯤ ꯕꯕꯥꯅ ꯁꯤꯔꯝꯕ ꯂꯤꯛꯅꯤ ꯃꯁꯤꯅ ꯅꯪꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯨꯅ ꯑꯦꯜꯐ꯭ꯔꯦꯗꯇ ꯂꯤꯛ ꯑꯁꯤꯕꯨ ꯁꯤꯖꯟꯕꯤꯈ꯭ꯔꯦ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯑꯦꯜꯐ꯭ꯔꯦꯗꯁꯨ ꯂꯤꯛ ꯑꯁꯤꯕꯨ ꯌꯦꯡꯖꯗꯨꯅ ꯃꯄꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯆꯦꯟꯗꯨꯅ ꯔꯦꯒꯅꯔꯗ ꯑꯗꯣꯝꯕꯨ ꯑꯩꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯅ ꯍꯤꯡꯂꯤꯒꯩ ꯑꯗꯣꯝꯕꯨ ꯀꯥꯎꯕ ꯉꯝꯂꯔꯣꯏ ꯍꯥꯏꯈ꯭ꯔꯦ꯫ ꯔꯦꯒꯅꯔꯅ ꯑꯃꯨꯛ ꯑꯦꯒꯕꯥꯔꯗꯇ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯅ ꯉꯁꯤ ꯅꯉꯣꯟꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯝꯒꯗꯧꯔꯤꯕ ꯋꯥ ꯑꯁꯤꯗꯤ ꯅꯪꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ꯫ ꯑꯦꯊꯦꯜꯁꯇꯦꯟꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯍꯥꯛꯅ ꯁꯤꯔꯝꯗꯥꯏꯗ ꯅꯈꯣꯏꯒꯤ ꯏꯁꯣꯔꯕꯨ ꯈꯟꯈꯤ ꯍꯥꯏꯔꯝꯂꯒ ꯔꯦꯒꯅꯔꯁꯤ ꯃꯍꯥꯛꯀꯤ ꯁꯥꯔꯪ ꯑꯁꯤꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯑꯦꯒꯕꯥꯔꯗꯁꯨ ꯔꯦꯒꯅꯔꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝꯁꯤꯗ ꯉꯛꯆꯥꯅꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯔꯦꯒꯅꯔꯁꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯎꯃꯪꯁꯤꯡꯁꯤ ꯐꯥꯎꯗꯨꯅ ꯄꯨꯔꯒ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯁꯨꯝ ꯂꯥꯛꯄꯗ ꯔꯦꯒꯅꯔꯕꯨ ꯄꯨꯔꯤꯕ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯔꯤꯕ ꯅꯤꯄꯥ ꯑꯁꯤꯅ ꯑꯩꯅ ꯅꯪꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯥꯈ꯭ꯔꯦ꯫ ꯅꯪꯗꯤ ꯐꯤꯠ 9 ꯋꯥꯡꯉꯦ ꯍꯥꯏꯅꯁꯨ ꯍꯥꯏ꯫ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯍꯥꯏ꯫ ꯑꯉꯥꯡꯁꯤꯡꯁꯨ ꯆꯥꯏ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤ꯫ ꯔꯦꯒꯅꯔꯅ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯅꯤꯄꯥꯁꯤꯒꯤ ꯋꯥꯇꯥ ꯑꯁꯤꯗ ꯑꯍꯥꯟꯕ ꯇꯥꯕ ꯋꯥꯔꯤꯁꯤꯡꯁꯤ ꯑꯆꯨꯝꯕ ꯂꯣꯏꯅ ꯑꯣꯏꯗꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯅꯤꯄꯥꯁꯤꯅ ꯑꯃꯨꯛ ꯅꯣꯛꯁꯜꯂꯛꯇꯨꯅ ꯃꯌꯥꯝꯅꯗꯤ ꯅꯪꯕꯨ ꯂꯣꯏꯅ ꯀꯤꯅꯔꯤ ꯅꯪꯅ ꯃꯈꯣꯏꯕꯨ ꯂꯣꯏꯅ ꯍꯥꯠꯂꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪ ꯅꯥꯟꯊꯣꯛꯇꯨꯅ ꯀꯗꯥꯏꯗ ꯆꯦꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯛꯂꯤ꯫ ꯔꯦꯒꯅꯔꯅꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯗꯨꯝ ꯆꯦꯟꯒꯦ ꯈꯟꯕꯒꯤ ꯋꯥꯈꯟꯁꯨ ꯂꯩꯇ꯭ꯔꯦꯗ ꯃꯗꯨꯒꯤ ꯃꯔꯝ ꯑꯃꯠꯇꯁꯨ ꯂꯩꯇ꯭ꯔꯦ꯫ ꯃꯈꯣꯏꯅꯤꯁꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯅꯨꯡꯗꯥꯡꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯎꯃꯪ ꯑꯃꯗ ꯔꯦꯒꯅꯔꯕꯨ ꯁꯪꯗꯨꯅ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯁꯤ ꯌꯥꯔꯛꯏ꯫ ꯔꯦꯒꯅꯔꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯂꯥꯟꯃꯤ ꯑꯃꯅ ꯔꯦꯒꯅꯔ ꯎꯕꯗ ꯑꯉꯛꯄ ꯑꯃ ꯄꯣꯛꯇꯨꯅ ꯃꯈꯨꯠꯅ ꯑꯃꯨꯛꯇꯪ ꯁꯣꯛꯆꯕ ꯐꯪꯂꯗꯤ ꯍꯥꯏꯗꯨꯅ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯔꯦꯒꯅꯔꯗ ꯁꯣꯛꯀꯦ ꯇꯧꯔꯤ꯫ ꯂꯥꯟꯃꯤꯁꯤꯅ ꯌꯥꯝ ꯀꯤꯅ ꯔꯦꯒꯅꯔꯒꯤ ꯃꯁꯥꯁꯤ ꯑꯃꯨꯛꯇꯪ ꯊꯦꯡꯖꯒꯦ ꯇꯧꯕ ꯑꯁꯤꯗ ꯔꯦꯒꯅꯔꯅ ꯈꯪꯍꯧ ꯍꯧꯒꯠꯇꯨꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯈꯨꯠꯁꯤ ꯄꯥꯏꯗꯨꯅ ꯌꯥꯅ ꯆꯤꯛꯀꯦ ꯇꯧꯗꯨꯅ ꯐꯥꯒꯤ ꯇꯧꯁꯤꯜꯂꯝꯃꯤ꯫ ꯅꯤꯄꯥ ꯑꯁꯤꯁꯨ ꯄꯥꯈꯠꯇꯨꯅ ꯀꯞꯇꯨꯅ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯔꯦꯒꯅꯔꯁꯨ ꯅꯣꯡꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖ ꯑꯁꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯅꯤꯡꯊꯧ ꯑꯦꯒꯕꯥꯔꯗꯅꯁꯨ ꯊꯥ ꯑꯁꯤꯕꯨ ꯊꯣꯡꯅꯥꯎꯗꯒꯤ ꯌꯦꯡꯖꯔꯤ꯫ ꯑꯦꯒꯕꯥꯔꯗꯅ ꯊꯥ ꯑꯁꯤ ꯌꯦꯡꯉꯝꯕꯗꯒꯤ ꯖꯨꯗꯤꯠꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯔꯥꯏꯕꯛꯇ ꯅꯥꯟꯕꯤꯗꯨꯅ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯝꯃꯤ꯫ ꯖꯨꯗꯤꯠꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯑꯦꯒꯕꯥꯔꯗꯄꯨ ꯀꯧꯔꯛꯂꯤ꯫ ꯑꯦꯒꯕꯥꯔꯗꯁꯨ ꯋꯥ ꯑꯃꯠꯇ ꯐꯣꯡꯗꯣꯛꯑꯝꯗꯅ ꯀꯥ ꯑꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯦꯒꯕꯥꯔꯗꯅ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯆꯪꯉꯛꯇꯨꯅ ꯎꯄꯨꯁꯤꯡꯗꯒꯤ ꯂꯥꯏ ꯅꯤꯡꯕ ꯃꯤꯅ ꯁꯦꯠꯀꯗꯕ ꯐꯤꯔꯣꯜ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯁꯦꯠꯆꯟꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯅꯣꯡꯉꯥꯟꯕꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯔꯦꯒꯅꯔꯁꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯅꯣꯔꯊꯝꯕꯤꯌꯥ ꯇꯥꯟꯅ ꯑꯗꯨꯃꯛ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯔꯦꯒꯅꯔꯅ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯔꯤꯕ ꯅꯤꯄꯥ ꯑꯁꯤꯗ ꯃꯐꯝꯁꯤ ꯀꯗꯥꯏ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯅꯤꯄꯥ ꯑꯁꯤꯅ ꯔꯦꯒꯅꯔꯗ ꯅꯣꯛꯁꯜꯂꯛꯇꯨꯅ
ꯑꯩꯗꯤ ꯃꯐꯝ ꯀꯗꯥꯏ ꯌꯧꯔꯦ ꯍꯥꯏꯕꯁꯤ ꯈꯪꯗꯦ ꯅꯪꯒꯤ ꯋꯥꯍꯪꯗꯨꯗꯤ ꯁꯒꯣꯜꯁꯤꯡꯁꯤꯗ ꯑꯣꯏꯅ ꯍꯪꯒꯗꯕꯅꯤ ꯃꯈꯣꯏꯗꯤ ꯈꯪꯕꯅꯤ ꯍꯥꯏꯔꯛꯇꯨꯅ ꯅꯤꯄꯥꯁꯤꯅ ꯔꯦꯒꯅꯔꯗ ꯑꯣꯟꯁꯤꯜꯂꯛꯂꯤ ꯔꯦꯒꯅꯔꯅꯁꯨ ꯅꯤꯄꯥꯁꯤꯒꯤ ꯃꯑꯣꯡꯁꯤ ꯎꯕꯗ ꯅꯪ ꯃꯤꯠ ꯇꯥꯡꯕ ꯃꯤꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯤꯄꯥꯁꯤꯅꯁꯨ ꯍꯣꯏ ꯑꯩ ꯃꯤꯠ ꯇꯥꯡꯕ ꯃꯤ ꯑꯃꯅꯤ ꯁꯒꯣꯜꯁꯤꯡꯁꯤꯅ ꯂꯝꯖꯤꯡꯗꯨꯅ ꯆꯠꯄꯅꯤ ꯑꯗꯨꯕꯨ ꯃꯁꯤꯗ ꯅꯪꯅ ꯀꯔꯤꯝꯇ ꯅꯨꯡꯉꯥꯏꯇꯕ ꯈꯟꯒꯅꯨꯗ ꯃꯤꯠ ꯇꯥꯡꯖꯔꯕꯁꯨ ꯑꯩꯅꯗꯤ ꯅꯪꯕꯨ ꯎꯏ ꯃꯌꯦꯛ ꯁꯦꯡꯅ ꯎꯏ ꯍꯥꯏꯔꯤ ꯔꯦꯒꯅꯔꯅꯁꯨ ꯅꯤꯄꯥꯁꯤꯒꯤ ꯋꯥꯐꯝꯁꯤꯗ ꯉꯛꯇꯨꯅ ꯑꯩꯈꯣꯏ ꯅꯤꯡꯊꯧ ꯑꯦꯂꯥꯒꯤ ꯃꯅꯥꯛꯇ ꯌꯧꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯤꯇꯥꯡꯕ ꯅꯤꯄꯥꯁꯤꯅ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯌꯧꯔꯒꯅꯤ ꯍꯥꯏꯔꯛꯂꯤ ꯔꯦꯒꯅꯔꯁꯨ ꯃꯍꯥꯛ ꯁꯤꯕꯒꯤ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯕꯁꯤ ꯈꯪꯖꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯃꯨꯛ ꯌꯦꯡꯈꯠꯂꯛꯄꯗ ꯁꯒꯣꯜ ꯊꯧꯔꯤꯕ ꯅꯤꯄꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯇꯥꯟꯇ꯭ꯔꯤꯛ ꯑꯗꯨ ꯑꯣꯏꯅ ꯎꯔꯦ ꯔꯦꯒꯅꯔꯅ ꯇꯥꯟꯇ꯭ꯔꯤꯛꯁꯤꯗ ꯑꯩꯅ ꯁꯤꯒꯗꯕ ꯃꯇꯝꯁꯤ ꯌꯥꯝꯗ꯭ꯔꯕꯗ ꯅꯣꯡꯃ ꯐꯥꯎꯕꯗꯤ ꯂꯩꯔꯤꯕ ꯃꯥꯜꯂꯦ ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯏꯁꯣꯔꯁꯤꯡꯗꯨ ꯑꯔꯥꯟꯕꯅꯤ ꯑꯩꯅ ꯑꯩꯒꯤ ꯂꯥꯏꯕꯛꯇꯤ ꯏꯁꯥꯅ ꯁꯦꯝꯖꯈꯤꯕꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯤꯁꯨ ꯏꯁꯥꯅ ꯏꯖꯈꯤꯕꯅꯤ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯍꯤꯡꯈꯤ ꯁꯤꯕꯁꯨ ꯏꯁꯥꯅ ꯄꯥꯝꯖꯅ ꯁꯤꯒꯅꯤ ꯃꯁꯤꯗ ꯏꯁꯣꯔꯁꯤꯡꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ ꯃꯔꯝꯗꯤ ꯑꯩꯅ ꯁꯤꯕꯒꯤ ꯂꯝꯕꯤ ꯑꯁꯤꯁꯨ ꯑꯩ ꯏꯁꯥꯅ ꯁꯦꯝꯖꯈꯤꯕꯅꯤ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯔꯤꯕ ꯇꯥꯟꯇ꯭ꯔꯤꯛ ꯑꯁꯤꯅ ꯑꯃꯨꯛ ꯅꯪꯅ ꯃꯗꯨꯗ ꯊꯥꯖꯔꯕꯗꯤ ꯅꯪꯒꯤ ꯑꯣꯏꯅ ꯑꯁꯦꯡꯕꯁꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯔꯦꯒꯅꯔꯅ ꯑꯃꯨꯛ ꯑꯩꯗꯤ ꯏꯁꯣꯔꯁꯤꯡꯗ ꯊꯥꯖꯕ ꯑꯃꯠꯇ ꯊꯝꯗꯦ ꯃꯤꯑꯣꯏꯕꯗꯤ ꯃꯁꯥꯅ ꯃꯁꯥꯒꯤ ꯂꯥꯏꯕꯛꯄꯨ ꯁꯦꯝꯖꯒꯗꯕꯅꯤ ꯏꯁꯣꯔꯅ ꯅꯠꯇꯦ ꯃꯤꯑꯣꯏꯕꯁꯤꯡꯅ ꯏꯁꯣꯔꯕꯨ ꯁꯦꯝꯕꯅꯤ ꯃꯁꯤꯒꯤ ꯋꯥꯍꯪꯁꯤ ꯍꯪꯕꯗ ꯄꯥꯎꯈꯨꯝ ꯄꯤꯕ ꯐꯥꯎ ꯀꯤꯅꯔꯤ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅ ꯑꯃꯨꯛ ꯅꯪꯅ ꯈꯜꯂꯤꯕꯗꯨ ꯑꯁꯦꯡꯕ ꯑꯆꯨꯝꯕꯅꯦ ꯍꯥꯏꯕꯁꯤ ꯑꯩꯅꯁꯨ ꯌꯥꯔꯒꯦ ꯑꯩꯗꯤ ꯏꯆꯝ ꯆꯝꯕ ꯇꯥꯟꯇ꯭ꯔꯤꯛ ꯑꯃꯅꯤ ꯑꯩꯗꯤ ꯀꯥꯡꯂꯨꯞ ꯑꯃꯈꯛꯀꯤ ꯇꯨꯡꯗ ꯊꯣꯛꯀꯗꯕ ꯊꯕꯛ ꯈꯔ ꯎꯖꯕ ꯉꯝꯕ ꯈꯛꯇꯅꯤ ꯃꯁꯤꯗ ꯑꯩꯁꯤꯁꯨ ꯑꯔꯥꯟꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯔꯦꯒꯅꯔꯅ ꯇꯥꯟꯇ꯭ꯔꯤꯛꯁꯤꯗ ꯀꯔꯤ ꯍꯥꯏꯕ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯍꯥꯟꯅꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯔꯤꯕ ꯃꯃꯤꯠ ꯇꯥꯡꯕ ꯅꯤꯄꯥ ꯑꯗꯨꯅ ꯑꯩꯗꯤ ꯀꯔꯤꯁꯨ ꯍꯥꯏꯈꯤꯗꯦ ꯍꯥꯏꯔꯛꯂꯤ ꯉꯁꯥꯏꯗꯒꯤ ꯇꯥꯟꯇ꯭ꯔꯤꯛꯀ ꯔꯦꯒꯅꯔꯒ ꯉꯥꯡꯅꯔꯤꯕꯗꯨ ꯃꯍꯥꯛꯀꯤ ꯚꯥꯞꯇ ꯉꯥꯡꯅꯕ ꯑꯣꯏꯔꯝꯂꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯅꯤꯡꯊꯧ ꯑꯦꯛꯕꯥꯔ ꯑꯁꯤ ꯑꯔꯣꯟꯕ ꯑꯁꯝꯕ ꯂꯝꯕꯤ ꯑꯃꯗ ꯂꯥꯏꯅꯤꯡꯕꯒꯤ ꯗ꯭ꯔꯦꯁ ꯑꯁꯤ ꯁꯦꯠꯆꯟꯗꯨꯅ ꯁꯛꯂꯣꯠꯇꯨꯅ ꯅꯣꯊ꯭ꯔꯝꯕꯤꯌꯥ ꯇꯥꯅ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤ ꯔꯦꯒꯅꯔꯅ ꯁꯤꯕ ꯑꯗꯨ ꯌꯦꯡꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤꯕꯅꯤ ꯁꯣꯝꯗꯁꯨ ꯔꯦꯒꯅꯔ ꯍꯣꯏꯁꯤ ꯁꯨꯝ ꯂꯥꯛꯄꯅ ꯔꯦꯒꯅꯔꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯪꯂꯦꯟꯗ ꯂꯨꯠ ꯇꯧꯈꯤꯕ ꯅꯣꯊ꯭ꯔꯝꯕꯤꯌꯥꯒꯤ ꯂꯥꯏꯁꯪ ꯑꯗꯨ ꯎꯔꯦ ꯃꯁꯤ ꯎꯔꯨꯕꯗꯒꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯐꯝꯁꯤꯗ ꯂꯨꯠ ꯇꯧꯈꯤꯕꯒꯤ ꯁꯤꯟ ꯈꯔꯁꯨ ꯎꯠꯂꯤ ꯑꯗꯨꯒ ꯑꯦꯊꯦꯜꯁꯇꯦꯟꯁꯨ ꯃꯐꯝꯁꯤꯗ ꯊꯦꯡꯅꯈꯤꯕꯒꯤ ꯁꯤꯟ ꯑꯗꯨꯁꯨ ꯃꯇꯥꯡꯁꯤꯗ ꯎꯠꯂꯤ ꯑꯦꯊꯦꯜꯁꯅ ꯃꯇꯝꯗꯨꯗ ꯍꯥꯏꯈꯤꯕ ꯏꯁꯣꯔ ꯌꯥꯎꯗꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯑꯃꯝꯕꯒꯤ ꯑꯃꯝꯕ ꯉꯥꯛꯇꯅꯤ ꯍꯥꯏꯈꯤꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯥꯀꯣꯡꯗ ꯑꯃꯨꯛ ꯇꯥꯔꯤ ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯑꯦꯂꯥꯁꯨ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯀꯌꯥꯒ ꯂꯣꯏꯅꯅ ꯔꯦꯒꯅꯔꯕꯨ ꯃꯐꯝꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯂꯥꯞꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯔꯦꯒꯅꯔꯅꯁꯨ ꯆꯤꯡꯊꯛꯁꯤꯗ ꯑꯦꯂꯥꯅ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯁꯤ ꯎꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯔꯦꯒꯅꯔꯁꯤ ꯎꯃꯪ ꯑꯃꯒꯤ ꯖꯒꯥꯗ ꯄꯨꯔꯛꯇꯨꯅ ꯊꯝꯂꯒ ꯃꯌꯥꯝꯅ ꯀꯣꯏꯁꯟꯗꯨꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯅꯤꯡꯊꯧ ꯑꯦꯂꯥꯁꯨ ꯂꯥꯛꯇꯨꯅ ꯔꯦꯒꯅꯔꯗ ꯀꯣꯏꯅ ꯁꯨꯝ ꯆꯠꯂꯒ ꯌꯦꯡꯉꯝꯃꯒ ꯑꯦꯂꯥꯅ ꯔꯦꯒꯅꯔꯗ ꯅꯪꯅ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄꯗ ꯃꯇꯝ ꯌꯥꯝꯅ ꯆꯪꯍꯟꯈ꯭ꯔꯦ ꯔꯦꯒꯅꯔ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯅꯪ ꯃꯐꯝꯁꯤ ꯌꯧꯔꯛꯂꯦ ꯑꯩꯅꯁꯨ ꯏꯁꯣꯔꯁꯤꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯔꯝꯗꯤ ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯍꯟꯗꯨꯅ ꯊꯝꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈꯤꯕ ꯑꯗꯨ ꯊꯨꯡꯍꯟꯕꯒꯤꯗꯃꯛ ꯑꯗꯨꯒ ꯅꯪꯁꯨ ꯁꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯅꯪꯅ ꯇꯧꯈꯤꯕ ꯅꯔꯥꯟꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯑꯩꯒꯤ प्रꯖꯥꯁꯤꯡꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯒꯗꯕꯅꯤ ꯔꯦꯒꯅꯔꯁꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯅ ꯑꯦꯂꯥꯗ ꯃꯨꯟꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯑꯦꯂꯥꯒꯤ ꯌꯥꯊꯪꯗꯒꯤ ꯔꯦꯒꯅꯔꯕꯨ ꯍꯥꯞꯂꯤꯕ ꯁꯥꯔꯪ ꯑꯁꯤ ꯃꯊꯛꯇ ꯌꯥꯡꯈꯠꯇꯨꯅ ꯊꯝꯈ꯭ꯔꯦ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅꯁꯨ ꯁꯖꯥꯎ ꯑꯃ ꯐꯥꯕꯒꯤ ꯍꯔꯥꯎꯕꯒꯨꯝ ꯍꯔꯥꯎꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯅꯨꯡꯗꯥꯡꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈꯤꯗꯨꯅ ꯔꯦꯒꯅꯔꯅ ꯁꯥꯔꯪꯁꯤꯗ ꯍꯥꯞꯆꯤꯟꯗꯨꯅ ꯌꯥꯟꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤꯗ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯁꯤꯅ ꯅꯤꯡꯊꯧ ꯑꯦꯂꯥꯒꯤ ꯌꯥꯊꯪꯗꯒꯤ ꯃꯈꯣꯏꯒꯤ ꯇꯥꯁꯤꯡ ꯑꯁꯤꯅ ꯃꯈꯣꯡꯁꯤꯗ ꯊꯤꯡꯀꯠꯇꯨꯅ ꯑꯁꯣꯛ ꯑꯄꯟ ꯃꯌꯥꯝ ꯑꯃ ꯅꯪꯍꯜꯂꯤ ꯁꯥ ꯑꯃꯗ ꯃꯤꯑꯣꯏꯕꯅ ꯂꯥꯛꯅ ꯐꯥꯅ ꯁꯥꯟꯅꯕꯒꯨꯝ ꯔꯦꯒꯅꯔꯗ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯁꯤꯅ ꯁꯥꯟꯅꯕꯤꯔꯤ ꯅꯤꯡꯊꯧ ꯑꯦꯂꯥꯅ ꯑꯃꯨꯛ ꯃꯩꯅ ꯑꯃꯨꯛ ꯋꯥꯏꯗꯨꯅ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅꯁꯨ ꯃꯩꯁꯤꯡꯁꯤ ꯄꯨꯁꯜꯂꯛꯇꯨꯅ ꯔꯦꯒꯅꯔꯗ ꯆꯨꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯔꯦꯒꯅꯔꯁꯨ ꯁꯥꯔꯪ ꯃꯅꯨꯡ ꯑꯁꯤꯗ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯂꯩꯐꯝ ꯈꯪꯗꯅ ꯂꯩꯔꯤ ꯃꯁꯤ ꯎꯔꯒ ꯑꯦꯂꯥꯁꯨ ꯑꯄꯦꯟꯕ ꯑꯃ ꯄꯣꯛꯂꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯅꯣꯡꯉꯥꯟꯕꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯔꯦꯒꯅꯔꯁꯤ ꯃꯌꯥꯝ ꯆꯪꯗꯅ ꯃꯉꯛꯁꯝꯗ ꯊꯧꯔꯤ ꯊꯨꯖꯟꯗꯨꯅ ꯐꯨꯅꯤꯡ ꯃꯑꯣꯡꯗ ꯄꯪꯐꯨꯗ ꯐꯨꯅꯔꯤ ꯍꯧꯖꯤꯛ ꯔꯦꯒꯅꯔꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯃꯊꯣꯡ ꯃꯔꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯅꯤꯡꯊꯧ ꯑꯦꯂꯥꯅꯁꯨ ꯔꯦꯒꯅꯔꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯔꯝꯗꯤ ꯅꯈꯣꯏꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯂꯥꯟꯖꯗ꯭ꯔꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯗꯨꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯃꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯉꯁꯤꯗꯒꯤꯗꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯈ꯭ꯔꯒꯅꯤ ꯑꯩꯅꯁꯨ ꯅꯪꯉꯣꯟꯗ ꯉꯁꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯏꯁꯣꯔꯁꯤꯡꯒꯤ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯕꯅꯤ ꯏꯁꯣꯔꯁꯤꯡꯅ ꯊꯕꯛ ꯑꯁꯤ ꯇꯧꯅꯕꯒꯤꯗꯃꯛ ꯑꯩꯕꯨ ꯑꯣꯏꯅ ꯈꯜꯂꯛꯂꯤ ꯅꯪꯕꯨ ꯗꯟꯗꯤ ꯄꯤꯕꯒꯤ ꯊꯕꯛ ꯑꯁꯤ ꯑꯩꯅ ꯑꯣꯏꯅ ꯇꯧꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯃꯌꯥꯝ ꯆꯪꯗꯅ ꯔꯦꯒꯅꯔꯁꯤ ꯐꯨꯕꯤꯔꯤ ꯔꯦꯒꯅꯔꯁꯤ ꯍꯧꯖꯤꯛ ꯎꯄꯥꯏ ꯂꯩꯇꯅ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯡꯀꯥꯏ ꯀꯥꯏꯗꯨꯅ ꯑꯦꯂꯥꯅ ꯑꯃꯨꯛ ꯆꯪꯁꯜꯂꯛꯇꯨꯅ ꯅꯪꯅ ꯇꯧꯈꯤꯕ ꯅꯔꯥꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯧ ꯍꯥꯏꯔꯛꯂꯤ ꯔꯦꯒꯅꯔꯁꯨ ꯁꯣꯛꯂꯕꯁꯨ ꯃꯆꯤꯟꯗꯒꯤ ꯀꯔꯤꯒꯨꯝꯕꯤ ꯑꯃꯇ ꯄꯟꯗꯅ ꯑꯦꯂꯥꯗ ꯈꯥꯅ ꯌꯦꯡꯉꯛꯂꯤ ꯃꯁꯤꯗ ꯑꯦꯂꯥꯅꯁꯨ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯟꯖꯤꯟꯗꯨꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯃꯨꯛ ꯐꯨꯍꯟꯈ꯭ꯔꯦ
ꯔꯦꯒꯅꯔꯅ ꯍꯧꯖꯤꯛ ꯆꯩꯅꯥꯁꯤꯡꯁꯤ ꯌꯥꯝ ꯋꯥꯅ ꯈꯥꯡꯂꯤꯉꯩ ꯃꯍꯥꯛꯀꯤ ꯅꯥꯀꯣꯡꯗ ꯈꯣꯟꯖꯦꯜ ꯑꯃꯁꯨ ꯇꯥꯔꯛꯂꯤ꯫ ꯇꯥꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯅ ꯃꯍꯥꯛꯅ ꯏꯪꯂꯦꯟꯗ ꯑꯍꯥꯟꯕ ꯆꯠꯂꯝꯗꯥꯏꯗ ꯔꯣꯂꯣꯒ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯑꯗꯨꯅꯤ꯫ ꯃꯁꯤꯗꯒꯤ ꯔꯦꯒꯅꯔꯁꯤ ꯁꯣꯛꯄ ꯌꯥꯕ ꯁꯣꯛꯂꯕꯁꯨ ꯅꯤꯡꯊꯧ ꯑꯦꯂꯥꯅ ꯑꯃꯨꯛ ꯅꯥꯔꯥꯟꯁꯤꯡꯗꯨꯒꯤ ꯂꯥꯜꯂꯦ ꯍꯥꯏꯖꯧ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯔꯦꯒꯅꯔꯁꯨ ꯋꯥ ꯈꯔ ꯉꯥꯡꯅꯤꯡꯕꯒꯤ ꯏꯪꯒꯤꯠ ꯑꯁꯤ ꯄꯤꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯉꯛꯁꯝꯗ ꯊꯧꯔꯤꯅ ꯂꯥꯛꯁꯟꯗꯨꯅ ꯂꯩꯕꯗꯒꯤ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯦꯂꯥꯅꯁꯨ ꯔꯦꯒꯅꯔꯅ ꯋꯥ ꯈꯔ ꯉꯥꯡꯅꯤꯡꯂꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯅꯥꯏꯁꯤꯡꯗ ꯊꯧꯔꯤ ꯑꯁꯤꯕꯨ ꯂꯧꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯑꯦꯂꯥꯅ ꯔꯦꯒꯅꯔꯗ ꯀꯣꯟꯗꯨꯅ ꯅꯥꯀꯣꯡ ꯊꯥꯡꯖꯟꯗꯨꯅ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯍꯥꯏꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗ ꯔꯦꯒꯅꯔꯅ ꯑꯦꯂꯥꯗ ꯀꯩꯒꯤ ꯃꯆꯥꯁꯤꯡ ꯂꯣꯏꯅ ꯄꯨꯟꯁꯟꯈ꯭ꯔꯒꯅꯤ, ꯃꯈꯣꯏꯒꯤ ꯃꯄꯥꯗ ꯀꯔꯤ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯗꯨꯁꯨ ꯈꯪꯈ꯭ꯔꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯅꯤꯡꯊꯧ ꯑꯦꯂꯥꯁꯨ ꯃꯍꯥꯛꯅ ꯄꯥꯝꯃꯤꯕ ꯄꯥꯎꯈꯨꯝ ꯑꯁꯤ ꯐꯪꯗꯕꯗꯒꯤ ꯔꯦꯒꯅꯔꯗ ꯀꯤꯟꯅ ꯊꯤꯟꯖꯤꯟꯗꯨꯅ ꯑꯃꯨꯛ ꯊꯝꯃꯝꯂꯤ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯃꯨꯛ ꯔꯦꯒꯅꯔꯁꯦ ꯑꯃꯨꯛ ꯐꯨꯕꯤꯔꯤ꯫ ꯔꯦꯒꯅꯔꯁꯨ ꯃꯁꯤꯗꯒꯤ ꯁꯣꯛꯄ ꯌꯥꯕ ꯁꯣꯛꯂꯕ, ꯋꯥꯕ ꯌꯥꯕ ꯋꯥꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯁꯔꯪ ꯑꯁꯤꯗ ꯑꯃꯨꯛ ꯃꯊꯟꯇ ꯆꯪꯁꯤꯟꯈꯤꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯔꯦꯒꯅꯔꯒꯤ ꯃꯔꯤꯟ ꯈꯥꯕ ꯃꯇꯧ ꯑꯁꯤꯗ ꯃꯌꯥꯝꯁꯤꯅꯁꯨ ꯄꯨꯡꯉꯛ ꯉꯛꯅꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯅꯨꯡꯗꯥꯡꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯑꯦꯂꯥꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯁꯤꯅ ꯔꯦꯒꯅꯔꯕꯨ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯁꯪꯂꯤ꯫ ꯔꯦꯒꯅꯔꯁꯨ ꯃꯍꯥꯛꯀꯤ ꯁꯔꯪ ꯃꯅꯨꯡ ꯑꯁꯤꯗ ꯃꯁꯥꯁꯤ ꯏꯅꯥꯏ ꯁꯥꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯈꯔ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯑꯍꯥꯟꯕꯗ ꯔꯦꯒꯅꯔꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯍꯟ ꯂꯦꯒꯔꯊꯥꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯈꯤꯕꯒꯤ ꯁꯤꯟ ꯑꯃꯈꯛ ꯎꯔꯤ꯫ ꯃꯊꯪꯗꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯈꯤꯗ꯭ꯔꯕ ꯒꯥꯏꯗꯥ ꯑꯗꯨ ꯀꯥꯏꯅꯔꯝꯗꯥꯏꯒꯤ ꯃꯀꯣꯛꯇ ꯆꯨꯞꯄꯤꯕꯒꯤ ꯁꯤꯟ ꯑꯃꯈꯛ ꯎꯔꯤ꯫ ꯃꯊꯪꯗꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯕꯤꯌꯣꯟ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯑꯍꯥꯟꯕ ꯈꯨꯠꯂꯥꯏ ꯇꯝꯕꯤꯕꯒꯤ ꯁꯤꯟ ꯑꯗꯨ ꯎꯔꯤ꯫ ꯃꯊꯪꯗꯅ ꯑꯃꯨꯛ ꯂꯦꯒꯔꯊꯥꯅ ꯕꯤꯌꯣꯟꯕꯨ ꯃꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯈꯤꯕꯒꯤ ꯁꯤꯟ ꯑꯗꯨ ꯑꯃꯨꯛ ꯎꯔꯤ꯫ ꯃꯊꯪꯗꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯒꯥꯏꯗꯥꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯃꯆꯥꯅꯨꯄꯤꯕꯨ ꯄꯣꯂꯣꯏꯈꯤꯕꯒꯤ ꯎꯠ ꯑꯁꯤ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯃꯄꯥꯟꯗ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯈꯤꯕꯒꯤ ꯁꯤꯟ ꯑꯗꯨꯁꯨ ꯎꯔꯤ꯫ ꯃꯊꯪꯗꯅ ꯀꯨꯏꯅ ꯀꯥꯏꯅꯔꯨꯕ ꯃꯆꯥꯅꯨꯄꯥ ꯕꯤꯌꯣꯟꯅ ꯃꯃꯥꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯄꯥꯈꯪ ꯐꯥꯔꯒ ꯂꯥꯛꯈꯤꯕ ꯁꯤꯟꯗꯨ ꯑꯃꯨꯛ ꯎꯔꯤ꯫ ꯃꯊꯪꯗꯅ ꯄꯦꯔꯤꯁꯇ ꯃꯍꯥꯛꯅ ꯑꯁꯤꯕ ꯁꯥꯔ ꯆꯪꯗꯨꯅ ꯄꯦꯔꯤꯁꯄꯨ ꯈꯨꯗꯨꯝ ꯆꯟꯁꯟꯗꯨꯅ ꯃꯆꯥꯅꯨꯄꯥ ꯕꯤꯌꯣꯟꯅ ꯃꯍꯥꯛꯄꯨ ꯀꯣꯟꯕꯤꯗꯨꯅ ꯊꯝꯕꯒꯤ ꯁꯤꯟ ꯑꯁꯤ ꯑꯃꯨꯛ ꯎꯔꯤ꯫ ꯃꯊꯪꯗꯅ ꯐ꯭ꯂꯣꯀꯤ ꯃꯈꯣꯏ ꯑꯅꯤꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯅꯨꯡꯁꯤꯅꯅ ꯂꯩꯈꯤꯕꯒꯤ ꯁꯤꯟ ꯑꯃꯈꯛ ꯎꯔꯤ꯫ ꯃꯊꯪꯗꯅ ꯑꯃꯨꯛ ꯐ꯭ꯂꯣꯀꯤ ꯑꯁꯤ ꯏꯊꯦꯜꯁꯇꯦꯟ ꯍꯥꯠꯈꯤꯕꯒꯤ ꯃꯔꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯝꯕꯒꯤ ꯁꯤꯟ ꯑꯁꯤ ꯑꯃꯨꯛ ꯎꯔꯤ꯫ ꯃꯊꯪꯗꯅ ꯏꯪꯂꯦꯟꯒꯤ ꯅꯣꯔꯊꯝꯕꯤꯌꯥꯗ ꯑꯍꯥꯟꯕ ꯂꯥꯛꯇꯨꯅ ꯂꯨꯠ ꯇꯧꯈꯤꯕ ꯑꯗꯨꯗ ꯏꯊꯦꯜꯁꯇꯦꯟꯕꯨ ꯊꯦꯡꯅꯈꯤꯕꯒꯤ ꯁꯤꯟ ꯑꯁꯤ ꯑꯃꯨꯛ ꯎꯔꯤ꯫ ꯃꯊꯪꯗꯅ ꯃꯅꯥꯎꯅꯨꯄꯥ ꯔꯣꯂꯣꯒ ꯃꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯅ ꯂꯩꯈꯤꯕꯒꯤ ꯁꯤꯟ ꯑꯃꯈꯛ ꯎꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯔꯣꯂꯣ ꯃꯈꯣꯏ ꯑꯅꯤ ꯄꯦꯔꯤꯁꯇ ꯌꯥꯝ ꯊꯤꯅ ꯐꯨꯅꯈꯤꯕꯒꯤ ꯁꯤꯟ ꯑꯗꯨ ꯑꯃꯨꯛ ꯎꯔꯤ꯫ ꯃꯊꯪꯗꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯔꯤꯕꯤ ꯁ꯭ꯂꯣꯛꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯔꯛꯇꯕꯗꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯈꯤꯕꯒꯤ ꯁꯤꯟ ꯑꯃꯈꯛ ꯎꯔꯤ꯫ ꯃꯊꯪꯗꯅ ꯔꯦꯒꯅꯔꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯐ꯭ꯂꯣꯀꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯖꯍꯥꯖ ꯑꯃꯈꯛ ꯃꯥꯒꯤꯗꯃꯛ ꯁꯥꯕꯤꯗꯨꯅ ꯅꯣꯡꯆꯨꯞ ꯂꯩꯕꯥꯛꯇ ꯂꯥꯛꯅꯕꯒꯤꯗꯃꯛ ꯇ꯭ꯔꯥꯏ ꯇꯧꯗꯨꯅ ꯂꯩꯕ ꯑꯁꯤꯒꯤ ꯁꯤꯟ ꯑꯁꯤ ꯑꯃꯨꯛ ꯎꯔꯤ꯫ ꯃꯊꯪꯗꯅ ꯃꯥꯔꯁꯤꯌꯥꯗꯒꯤ ꯂꯥꯟ ꯉꯝꯗꯨꯅ ꯍꯜꯂꯛꯂꯒ ꯅꯤꯡꯊꯧ ꯑꯦꯕꯥꯔꯠꯀ ꯃꯈꯣꯏ ꯑꯅꯤ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯕꯒꯤ ꯁꯤꯟ ꯑꯁꯤ ꯑꯃꯨꯛ ꯎꯔꯤ꯫ ꯃꯊꯪꯗꯅ ꯑꯦꯊꯦꯜꯁꯇꯦꯟꯒ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯈꯤꯕꯒꯤ ꯁꯤꯟ ꯑꯃꯈꯛꯁꯨ ꯎꯔꯤ꯫ ꯃꯊꯪꯗꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯇꯣꯝꯕ ꯑꯥꯏꯕꯔꯕꯨ ꯄꯤꯛꯏꯉꯩꯗ ꯍꯥꯠꯇꯣꯛꯑꯒꯦ ꯍꯥꯏꯗꯨꯅ ꯎꯃꯪ ꯑꯃꯗ ꯄꯣꯔꯛꯈꯤꯕꯒꯤ ꯁꯤꯟ ꯑꯗꯨ ꯑꯃꯨꯛ ꯎꯔꯤ꯫ ꯃꯊꯪꯗꯅ ꯃꯆꯥꯅꯨꯄꯥ ꯑꯥꯏꯕꯔꯕꯨ ꯄꯣꯗꯨꯅ ꯋꯦꯁꯦꯛꯁ ꯇꯝꯅ ꯄꯣꯔꯛꯈꯤꯕꯒꯤ ꯁꯤꯟ ꯑꯁꯤ ꯑꯃꯨꯛ ꯎꯔꯤ꯫ ꯃꯊꯪꯗꯅ ꯐ꯭ꯂꯣꯀꯤꯗ ꯃꯍꯥꯛꯅ ꯏꯕꯥꯅꯤ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯐꯪꯂꯔꯣꯏ ꯍꯥꯏꯔꯝꯕꯒꯤ ꯁꯤꯟ ꯑꯗꯨ ꯑꯃꯨꯛ ꯎꯔꯤ꯫ ꯃꯊꯪꯗꯅ ꯏꯊꯦꯜꯁꯇꯦꯟꯅ ꯃꯉꯣꯟꯗ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯇꯝꯕꯤꯈꯤꯕꯒꯤ ꯁꯤꯟ ꯑꯁꯤ ꯑꯃꯨꯛ ꯎꯔꯤ꯫ ꯃꯊꯪꯗꯅ ꯄꯦꯔꯤꯁꯇ ꯃꯍꯥꯛꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯙꯔꯃꯗ ꯕꯞꯇꯥꯏꯖ ꯇꯧꯈꯤꯕꯒꯤ ꯁꯤꯟ ꯑꯗꯨ ꯑꯃꯨꯛ ꯎꯔꯤ꯫ ꯑꯗꯨꯒ ꯏꯊꯦꯜꯁꯇꯦꯟꯅ ꯃꯃꯥꯡꯗ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯑꯣꯏꯕ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯇꯝꯕꯤꯈꯤꯕꯒꯤ ꯃꯗꯨꯗ ꯏꯊꯦꯜꯁꯇꯦꯟꯅ ꯁꯣꯟꯈꯤꯕ ꯂꯥꯏꯁꯣꯟ ꯑꯗꯨꯃꯛ ꯃꯍꯥꯛꯄꯨ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯅꯣꯔꯊꯝꯕ꯭ꯔꯤꯌꯥꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯂꯥꯏꯁꯣꯟ ꯑꯗꯨ ꯁꯣꯟꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯐꯝꯁꯤꯗ ꯃꯤꯌꯥꯝꯁꯤꯅ ꯁꯣꯜꯂꯤꯕ ꯂꯥꯏꯁꯣꯟꯁꯤ ꯃꯍꯥꯛꯅꯁꯨ ꯈꯪꯉꯤ꯫ ꯃꯍꯥꯛꯅ ꯃꯌꯥꯝꯁꯤꯗ ꯀꯣꯏꯅ ꯁꯨꯝ ꯌꯦꯡꯉꯛꯄꯗ ꯋꯦꯁꯦꯛꯁꯀꯤ ꯅꯤꯡꯊꯧ ꯑꯦꯒꯕꯥꯔꯠꯁꯨ ꯃꯤꯆꯝ ꯁꯥꯗꯨꯅ ꯂꯥꯛꯄꯁꯤ ꯎꯔꯤ꯫ ꯃꯈꯣꯏꯒꯤ ꯂꯥꯏꯁꯣꯟꯁꯤꯁꯨ ꯂꯣꯏꯗꯨꯅ ꯔꯦꯒꯅꯔꯕꯨ ꯊꯥꯗꯗꯨꯅ ꯍꯥꯠꯀꯗꯧꯔꯤꯕ ꯀꯣꯝ ꯑꯁꯤꯒꯤ ꯃꯈꯨꯝ ꯑꯁꯤ ꯍꯥꯡꯇꯣꯛꯂꯣ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ꯫ ꯔꯦꯒꯅꯔꯁꯨ ꯃꯊꯛꯇ ꯁꯔꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯐꯥꯎꯗꯅ ꯃꯣꯡ ꯍꯥꯗꯅ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯅꯤꯡꯊꯧ ꯑꯦꯒꯕꯥꯔꯠꯁꯨ ꯔꯦꯒꯅꯔꯗ ꯃꯨꯟꯅ ꯌꯦꯡꯖꯔꯤ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯑꯦꯂꯥ ꯑꯁꯤ ꯃꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯧꯅꯥ ꯀꯌꯥ ꯑꯃ ꯅꯤꯖꯔꯤ꯫ ꯁꯣꯝꯗꯅ ꯔꯦꯒꯅꯔꯕꯨ ꯊꯥꯗꯒꯗꯧꯔꯤꯕ ꯀꯣꯝ ꯑꯁꯤꯗ ꯃꯌꯥꯝ ꯆꯪꯗꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯥꯅ ꯄꯥꯝꯖꯕ ꯂꯤꯟ ꯃꯈꯜꯁꯤꯡ ꯄꯣꯔꯛꯇꯨꯅ ꯀꯣꯝꯁꯤꯗ ꯍꯩꯊꯕ ꯍꯧꯈ꯭ꯔꯦ꯫ ꯔꯦꯒꯅꯔꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯏꯅꯥꯏ ꯁꯥꯗꯨꯅ ꯃꯌꯥꯝꯅ ꯇꯧꯔꯤꯕꯁꯤꯡꯁꯤ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯅꯤꯡꯊꯧ ꯑꯦꯂꯥꯁꯨ ꯃꯍꯥꯛꯅ ꯔꯦꯒꯅꯔꯕꯨ ꯍꯥꯠꯀꯗꯧꯔꯤꯕꯁꯤ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯛꯀꯗꯕꯅꯣ ꯍꯥꯏꯕꯁꯤ パꯈꯠꯄꯗꯒꯤ ꯃꯈꯣꯏꯒꯤ ꯏꯁꯣꯔꯗ ꯊꯧꯖꯥꯟꯕꯤꯅꯕ ꯀꯟꯅ ꯂꯥꯏ ꯈꯣꯏꯔꯝꯂꯤ꯫ ꯃꯁꯤ ꯂꯣꯏꯔꯒ ꯅꯤꯡꯊꯧ ꯑꯦꯂꯥꯁꯨ ꯔꯦꯒꯅꯔꯕꯨ ꯍꯥꯠꯀꯗꯧꯔꯤꯕ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤ꯫ ꯔꯦꯒꯅꯔꯗꯤ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯂꯥꯡꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯁꯤꯁꯨ ꯇꯨꯃꯤꯟ ꯂꯩꯈꯤꯗꯨꯅ ꯔꯦꯒꯅꯔꯅ ꯇꯧꯔꯤꯕꯁꯤꯗ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯔꯦꯒꯅꯔꯅ ꯃꯌꯥꯝꯁꯤꯗ ꯑꯩ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯑꯣꯗꯤꯟꯅ ꯑꯩꯒ ꯄꯨꯟꯅ ꯆꯥꯛꯂꯦꯟ ꯆꯥꯃꯤꯟꯅꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯦ꯫ ꯑꯩꯁꯨ ꯃꯐꯝꯗꯨꯗ ꯌꯥꯝ ꯊꯨꯅ ꯆꯠꯇꯨꯅ ꯑꯣꯗꯤꯟꯒ ꯂꯣꯏꯅꯅ ꯌꯨ ꯊꯛꯊꯔꯨꯒꯅꯤ꯫ ꯚꯦꯜꯍꯦꯂꯥꯅ ꯄꯥꯝꯗ꯭ꯔꯤꯕꯁꯤꯗꯤ ꯃꯤꯀꯤꯊꯤ ꯑꯣꯏꯅ ꯁꯤꯈꯤꯕ ꯑꯗꯨꯕꯨꯅꯤ꯫ ꯑꯩꯗꯤ
Odingi mamangda akibaga loina dunadi chatloi mafamdudasu aina aigi ichasingbu ngaidun leigani makoina laktuna aingonda tamgani aigi mihatsigi karamna laman khumlamage habadu ningthau ekbachu Ragnar ngangi bisingsi taduna munna dumug yengdun leiri Ragnar na makha tarduna isorna aibu taram okani mafamduda hanan laikhraba ꯑꯩꯈꯣꯏꯒꯤ ꯕꯥꯏꯀꯤꯡꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯑꯄꯥꯏꯕ ꯁꯒꯣꯜꯁꯤꯡ ꯇꯣꯡꯗꯨꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯀꯅꯤ ꯔꯦꯒꯅꯔꯅ ꯋꯥꯍꯩꯁꯤꯡꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯗ ꯂꯥꯎꯗꯨꯅ ꯈꯪꯍꯜꯂꯤ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯑꯦꯂꯥꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯂꯥꯏ ꯈꯣꯔꯝꯗꯨꯅ ꯔꯦꯒꯅꯔꯁꯤ ꯀꯣꯝꯁꯤꯗ ꯊꯥꯗꯈꯤꯅꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ ꯔꯦꯒꯅꯔꯁꯨ ꯑꯦꯂꯥꯒ ꯑꯦꯒꯕꯥꯠꯀꯗ ꯃꯨꯟꯅ ꯌꯦꯡꯉꯝꯃꯒ ꯃꯍꯥꯛꯅ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯁꯔꯪ ꯑꯁꯤ ꯃꯈꯥꯔꯣꯝꯗ ꯊꯣꯡ ꯍꯥꯡꯗꯣꯔꯛꯄꯗꯒꯤꯗꯤ ꯀꯣꯝꯁꯤꯗ ꯇꯥꯁꯟꯈ꯭ꯔꯦ ꯃꯐꯝꯁꯤꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯅꯁꯨ ꯇꯞꯅ ꯆꯪꯁꯟꯗꯨꯅ ꯂꯤꯟ ꯃꯔꯛ ꯑꯁꯤꯗ Ragnarna taaduna sibu yengjari Ragnarsu mamitse pangambadagi tapna uisinkhiduna mahaki aroiba habdu oikre laumi ama oina horakpa Ragnarna mahaki oiba thabak thoram mayama pangthoklamaba matung mingchet kaya thamamduna ngasidi taibangpan haibadu thadokre fajaraba background music asiga loinana Ragnar asi lin mara asida tumnu leiri masidagi sensi hongkhiduna Ragnargi sipam asida mayam loina chanakhrabasu ningthau ekbati mathanta lehauri mahaksu mathamoi sokna mamita pirang chenna ningamdana mafamsidagi hankre masidagi sensi hongkhiduna ketegatta muk lakli masidana Ivar si ekbatki lanmi kayana ngak senduna mayum yongnaba thilakli ubaga sigatkanasu Ivar bu woktuna mayumda samduna pusankre masidagi majimna ahomsi ka amada phaminaduna leiri masida sigatna Ivarda babadi kaide lehore haiduna hangli hojik Ivar su wa mata ngangdi mahaki asawbagi mityeng asi ayengba amada aduma yengduna leiri Ubana mu baba kaida lehawi haibasi amu hangakli masidagi Ivarna ningthau ekbana ningthau elada khoi bababu hatokna bidamak pithokna batahobani ubana mu nganglap tawduna ningthau ekbana thabadu tawdabida elada pithoiba karigino haiduna hankalakli Ivarna mu wafamduda khoina nainaduna leibagi darkar oide hojikte khoi babadu siramagani aduna aikoi chatuna laman khumdaba yadabani aikoi laman khumdaba sungya yadabani haiduna Ivardi machinda adumak sonduna akhaba miyeng asiga loinana leiri masidagi ubana mu sigatta ingit tawduna mama slok leitre haiba paw si tamankre paw si tabada Ivar su mayamba ani sida munna yengakli ubana mu sigana haripsi achumbani Ivar koi mayamgi masu ngasigi sangsar sida leitre lagar thana ima bu hatkibani harakli masidagi Ivar su mapa laikidabagi mai hogdo leiringai mafam sida mu mama leiramdabagi paw si tabadadi achakpa maidagi haijanbaga chamanakre masidagi sensi hongkhiduna ketegat mai kai tamna mathakta amuba kwakna yomlaba jahas ama thaujalagli masida laklibasina Ragnar hoigi kanguna thajana ningliba mamit nama yaudraba Odin ni masidagi sense mu hongkhiduna Ivar da mung lakli masida Ivar na ngasai Alfred na pirakhiba makoini na sanarambagi satrang maru adu makhutna chena paisanbada I kaya amasu haitharagli aduga laman khumningbagi maina hauraba Ivar gi akhaba midyeng asiga loinana episode asi matang swaida loisalle masigi makha mathang amuk puduna lakchage ngasigidi mayambu amuka hanna kainanaba yathang nijari